ꯃꯌꯥꯝꯕꯨ ꯍꯝꯕ ꯃꯇꯝꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯅꯠꯇꯅ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁ ꯂꯦꯟꯗꯤꯡ ꯑꯣꯟ ꯌꯨꯒꯤ 에피ꯁꯣꯗ ꯅꯝꯕꯔ 8 ꯈꯨꯗꯣꯜ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯃꯗꯨꯒꯤ ꯗꯦꯟꯅ ꯀꯦꯞꯇꯦꯟ ꯕꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯍꯥꯛꯄꯨ ꯀꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯃꯗ ꯀꯦꯞꯇꯦꯟ ꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯤꯅꯤꯡꯗꯦ ꯀꯅꯥꯅꯕꯨ ꯁꯤꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯗꯦꯟꯅ ꯅꯪꯅ ꯍꯥꯏꯉꯤꯁꯤ ꯀꯩꯅꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯑꯩꯅ ꯀꯟꯕ ꯉꯝꯈꯤꯗꯦ ꯃꯗ ꯀꯦꯞꯇꯦꯟ ꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯝꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯕꯕꯨ ꯃꯍꯥꯛꯅ ꯀꯟꯖꯔꯝꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯌꯥꯝꯕ ꯂꯩꯇꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯕꯤ ꯌꯥꯝꯅ ꯋꯥꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ ꯏꯌꯥꯝꯕ ꯂꯩꯇꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯗꯨ ꯗꯦꯟ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯕꯤꯅ ꯑꯩ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟ ꯅꯠꯇ꯭ꯔꯒꯅ ꯁꯤꯕ ꯅꯥꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯗꯨ ꯗꯦꯟꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯁꯤꯔꯕꯁꯨ ꯀꯩꯝꯇ ꯈꯟꯗꯕꯒꯤ ꯋꯥꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯒꯨ ꯁꯤꯡꯖꯨ ꯑꯃꯁꯨꯡ ꯁꯦꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯒꯨ ꯁꯤꯡꯖꯨꯅ ꯁꯦꯔꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯍꯥꯛꯁꯦ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯕꯒꯦ ꯍꯥꯏꯕꯁꯤ ꯅꯪ ꯃꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯃꯁꯤꯗ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯦꯔꯤꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯃꯗ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯅꯪꯕꯨ ꯀꯤꯍꯟꯕ ꯅꯠꯇꯦ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯁꯦꯔꯤ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯅꯨꯄꯤꯅꯤ ꯅꯪꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯖꯒꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯕ ꯇꯥꯔꯒꯁꯨ ꯅꯪ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯈꯟꯕ ꯐꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯖꯒꯥ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯍꯥꯛꯄꯨ ꯎꯅꯗꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯍꯥꯛꯀ ꯎꯅꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯎꯅꯗꯕꯅ ꯍꯦꯟꯅ ꯐꯩ ꯃꯗꯨꯃꯛꯇꯗ ꯅꯪ ꯃꯍꯥꯛꯄꯨ ꯎꯅꯤꯡꯂꯤꯕ꯭ꯔꯥ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯅꯪ ꯑꯁꯨꯝ ꯍꯦꯟꯒꯠꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯨ ꯁꯤꯡꯖꯨꯅ ꯁꯦꯔꯤꯕꯨ ꯀꯦꯞꯇꯦꯟ ꯕꯤꯒ ꯎꯅꯗꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯍꯥꯛꯁꯨ ꯃꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯒꯨ ꯁꯤꯡꯖꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯔꯤ ꯅꯪ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯪ ꯗꯥꯎ ꯌꯥꯝꯅ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯂꯣꯠꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀꯦꯞꯇꯦꯟ ꯕꯤꯁꯨ ꯗꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯕꯤꯅ ꯗꯦꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯕꯨ ꯆꯠꯍꯜꯂꯨ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯄꯥꯝꯃꯤꯁꯦ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯅꯪ ꯃꯍꯥꯛꯄꯨꯗꯤ ꯀꯟꯅꯤꯡꯉꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯕꯣꯔ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯃꯗꯨꯁꯨ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯖꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯇꯕꯨ ꯀꯦꯞꯇꯦꯟ ꯕꯤ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯨꯡꯗ ꯅꯤꯡꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯒꯅꯨꯀꯣ ꯑꯩ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯀꯦꯞꯇꯦꯟ ꯕꯤꯕꯨ ꯗꯦꯟꯅ ꯐꯅ ꯌꯥꯝꯅ ꯈꯥꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯟꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯔꯤ ꯊꯤꯕ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯦꯟ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯀꯔꯤꯒꯨꯝꯕ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯒꯤ ꯆꯥꯟꯁ ꯂꯩꯔꯔꯣꯏꯅꯦ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄ ꯌꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏꯅꯦ ꯑꯩꯕꯨ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯕꯤ ꯂꯩ ꯀꯦꯞꯇꯦꯟ ꯕꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯦꯟ ꯑꯗꯨꯕꯨ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯠꯂꯗꯨꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯀꯦꯞꯇꯦꯟ ꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯥꯏ ꯍꯣꯏ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯕꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯀꯦꯞꯇꯦꯟ ꯕꯤꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯨ ꯁꯤꯡꯖꯨꯅ ꯁꯦꯔꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯅꯪꯒ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯈꯥ ꯇꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯟꯖꯥꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯁꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯐꯣꯟ ꯇꯧꯈꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯒꯨ ꯁꯤꯡꯖꯨꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯕꯤꯅ ꯇꯧꯔꯤꯕꯁꯤ ꯃꯁꯥꯃꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯉꯝꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯕꯤꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯞꯇꯦꯟ ꯕꯤꯁꯨ ꯃꯁꯥꯗꯨ ꯁꯣꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯅꯤꯡꯊꯤꯖꯅ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤꯗꯨ ꯂꯣꯈꯥꯗ ꯊꯧꯗꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤꯗꯨꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯐꯥꯈꯤ
캡틴 리가리들이 돌아오더나 마카도를 영태돈 레렘리 아도가 마하나 레렘리 바자가시 마와타키 마탐다 캡틴 리 아마송 세리 총타르드나 베라주타 삿케 바자가들이 아도가 하우직 캡틴 리기 폰시시 까리 톡트리브나 하이드나 고싱유나 세리다 하이드로 레렘리 소마간다 세리수 다폰 라폰 강다나 마하수 갸안 따드르두나 캡틴 리기 와카 카누르 레렘리 아도가 고싱유나 몽골 하르키와 난 캡틴 리기다 모타 칸마다 기데브라 하이드나 하르키와 와이싱아도 마하키 마나공다 생각이 드는 내림리 머디디 소마간다 캡틴 리수 마하키 호스피탈두나 물라람이 아도가 마품마다 마하키 팀 멤버싱 아도라이 아도 인동나 하르를 베스나 캡틴 리 세리스부 거나고 맘라키 냅토크라블로 마두라 사전 피온 하르를 베스나 아이 나수 CCTV 기 포테스도 얘네 버트로 마사니 야나 사케 버트로 아도 마하가시 그리고바 서울코리아데기 컨나락분이 하이버타르거디 누파원두부 세리기 보이프렌드 웹자로 마품을 따라본 마탐다 소마간다 캡틴 리수 막 비엔다르기 양키 마드 캡틴 리 나르를 베스나 마두고 와두나 티다 nga랑 스테이트 시큐리티 디파트먼트 미싱가도 마품 마시다 포즈를 콤마다 마드로 마우스 로드 아보이다마다 마품 마시리 신키보 오람거니 마드 사전 피오 나르를 베스나 아도 이베타르가수 마 폰 파블릭 돌고 야이다나 던자드로 마품 마드로 파우청이 마드 디파나 캡틴 리 나기 폰에서 샤말라 아브니 하드나 캡틴 리다 폰에도 피라미 던자드로 폰에 마키앙키 마세부 시리라니 하드나 마코쇼 폰에도 부잉드로 레람리 폰도 바칼로 보마탐다 고싱 유나르를 베시 낭나 칼리베세고 세리는 나오나 폰 돌고니 나 칼리브로 아이 고싱 유니 마다 캡틴 위나르를 베스나 하이 세리도 마품도 레이 합자이 강이 아도 낭까이 레노 서설하로 아이 마품도 락게 마다 고싱 유나르를 베스나 강이야레 아이수 낭가시 마도기 피범무다 세리보코 티티랑거니 합자 강마기 낭모나 와르니 칼라두나 이노모나 폰 돌케베니 마다 캡틴 위나 마가도 보카이레기 퍼폼을 따라본 마탐다 고싱 유나르를 베스나 세리도 아이기 낙드레미 아도가 마 근데 덕디 마음 퍼폼을 쓰레기하는 농간이들이 아도가 세포리 퍼폼을 따라본 마탐다 솜락한다 캡틴 리 소울 저닝다나 혼자라케 마디기 고싱유나 마카타드나 하르르세 낭 마하부 티바기 타바시레 보야레 아두가 마을라수 낭나 티바 팜다버니 마디 캡틴 위나 파리니 아도 이 마카키 콘절디 암타타기 마가세 세포인 레이 합제 칸니 하드나 하르케 와품을 따라본 마탐다 솜락한다 고싱유 폰도 카탈라메 융둥나 가나노 폰도 이도 하드나 하르폰 마탐다 솜락한다 사전 피오나 서울 코리아기 보이프렌드도 오랑머니다 하드나 하르케 솜락한다 캡틴 위디 프로복작 바이브도 오라미 캡틴 위나 모할라드나 폰도 보마탐다 폰도 스위치업 타크레 마도 우드다 마품마들 레리버 인둥나 폰도 스위치업 토크라브라 하이드나 항이 마두다 토크레 하이드나 캡틴 위나 하리 마두 솜락한다 주목나 하락레버스나 아두 들어가서 세리시 너무나 폰 토크디 하이드나 그기노 마나 폰 토크시나 마다 사전 피오나 하락레버스나 마우스 캡틴 위다 폰 토크도 이카이페기 마하키 보이프렌드다 폰 토크 하이드나 토크라 보이랑거니 마다 파나 아이 폰 토크라 하이드나 항키 와품을 따라본 마탐다 사전 피오나 하락레버스나 야레 또 어느 야레 마우스 마만 특히 마하키 보이프렌드다 모한자나 보이랑거니 아두가 토크베 도독싱을 제가 도보 뻥거니 뿌라 힘잡이니 에도디 아쿠샤하게 당모시다 마하나 사는 만큼 신키버니 와품을 따라본 마탐다 솜막건다 캡틴 위나 마가세 마하키 보이프렌드티 너는 하이돌라리 아두가 낭나 마통모랑 강드나 했다 아시앵마 강드나 했다 빵강는 강이 독하기노 마다 사전 피오나 아루따가리 서울코리아다 마코이니시 아코니 헤두 와도 라레 하브니네 마코이 엔게스멘도 가이크라버니 마하키 보이프렌드티 마도 마다 주목을 하라를 비스나 거이노 하시보 엔게스멘 가이크레바 아두따가디 너빠두가 마하카 하나 엔게스톤로 크라보 마하키로 홍가다브노 바로 마다 사전 피오나 하라를 비스나 아이수 칼리네 아이나 칭드레베스 주몽거니 마코이니기 말락다 그리고맘디 소이드나 레랑거니 하비세 아이나 하나 강하버니 너는 칼리도 라레메 마코이니기 말락다 말림들 레이트라버니 엔게스멘 가이바 하비세 마코이니 동화 찬나레 하버니 와품을 따라보면 솜락한다 사전 피오나 사라두부 그기노 너는 라콜레이두보 마다 캡틴 위나 하라를 비스나 아이나 오다 라오베기 와나티 ngalite 낭나 미 쿠디마키 마람다 파타바 ngamase 마시 팅베기 와니 마디 단다드르 마마 타키 마탐다 BTS기 아미 하버니 피두라라미 아두가 통원도 한돌레드나 아이세나 쿠이 당나바 칸달레비니 아두가 나쿠이나 수염나 랑이 서게기노 마다 캡틴 위나 나피게니 하드나 하리 마두르기노 피두나 토게다 원마타 마두다 리지용 욕 하이드나 타들 레마기 모옹도 우르바 마탐다 마마타키 마탐다 세리나 하케바도 마하니 싱아키 마디디 캡틴 위나 낭바 이부 강거라네 마두라는 피두나 senjaraktun 하르비스나 아 사우코리아데기 락보 마상바토 파사바니 피두리 카이레크레 아두가 아이나 타바 마탐다 리지용 호가세 마키디 UF네 하이드나 타이 웹 매그넷네 하이드나 수타이 와품을 따라본 마탐다 솜나카네 운동나 그이노 UF가 하이스나 웹 매그넷 나스나카리 마디 캡틴이나 주모도 온슬라드나 주모 마나 간스 그이노 온타 쿠이부기 한타로 마디디 주모나 하라르비스나 마시 사우코리아다 나나 베슬랭네 아두가 U 하리비스나 얼티메이트 하리바니 F 하이스나 페이버릿 하리바니 아두가 가나고 미사가마나 가나고 미사가마부 UF나 하이바타라가디 얼티메이트 페이버릿 하리바니 마다 사전 피오나 하라르비스나 나는 ngalita 쿠시야 감다 강디 하비타다 방강나 ngai 세가기노 나는 ngangi도 바이코나 로이나 타자라 니마타고 니네 나는 방찬나 산나리 베세
Madu Jumuna Madu water and Timmy, Mother and the Peter and Wild Livasana, UFI Madu Haribnikino. Aduga, Babe Magnet Hitaragadi, Seri Sena one of the Haribani. Aduga Mahagase Mafum Setagi Satbayadre, Mahagase, Mafum Seta Pandura de Haribani. Wafum the Tarabamatam, the Somakanda, Captain Risumo of Cherokee, Aduga, Somakan and Peter and Haribasana. I saw Nanga Unandun Ladam Nevani. Otherwise, no Urubatam the Mahana Harry said, Chumme, Nangsimo Yantai, Hedden Harry, Wafum the Tarabamatam, the Somakanda, Captain Risu, Karaptorami. But the southern pion had a listen, and Yagina Yarida and Traka with his across. Wafum the Tarabamatam, the Somakan and the Peter. How did the Nanga see South Lap on the Peter Yuepne, Hibanina? Wafum was in a coin and Niba, suddenly passing at the Lena under Yari. Wafum was under the Peter Wafum the Richard K. But all the Somakanda, Captain Risu, Momo nocturnally away. Madagdi southern pion about Teratuna Yangra. Sa, Nandi Momongano in it. Noted a Kaino. I did some Serigi Matana some company, Fariadona Quay, Nakona Quay, about the Tozero Saloyare. I don't know why my phone set up with the Thagatchari had a mouth, monotonally away. Though there was no kind of Mahaki Troki missing at the day. Not rather than Mafoma to the gay, Captain Nibu young at the K. Madagi Southern Pion told to Nahali, knowing Marusan and the Pali. Aduga, quote the effector is like my Toriba. Amuna Lawi, Amuna Momonoi, Kainamatusibo. Mother Induna, Mazibu bipolar Narzalo. Mother Jumona, Kajakrakanati, Yamtina Nare. Mother Southern Pion, knowing Marumna Mahapo, Ango Bible Helene. Madagdi Matangis and the night when overflowing was a Captain Winner Lady Bakunga. Then the lake of a apartment to the furniture camera Pusandra Lame. Madagdi Mama Sanjana, then the Haglipsi, a Suyan no having a minister and Nana Kirgitamuto, Wakano at the left on the lady. Casuto the Dema, Mother Mahakima Madra. Eh, Luhongam died, she is smiled with Openine. Mother Mamadra, kind of idea at them to Topitana. Mother Mahakima, Mother Haglipsi, I saw again the Peter Lohongam de Mother Mother Tamagimamanda. Lohombayaro in Amtori Duni. Adurikagino. Mount I want a top on the palm of she I don't have a libanine. Somakanda Densu, complete come by the key. Mother Masiduna Adurikagino. Mother Somakanda, Makima, Mother had a libasana. Markio from the Tarabamatam, the Equator on Sawa Kibni Aduga. Marki Mama Pagi Mama, the Saladuna Ebo, Quaramuzo Haribaba. Madu Hui to Paratuna Hana, Aina Mabu Makonti to Pass in any palm say. Madu Pawamni, Hala Pawamni. Adu Yamna Son K. Adu. Aina Kaito Wiki Hangra, Wafum the Tarabamatam, the Somakanda Machet and Hadavasana. Kaino, Kaito Kibno, South Korea Gitra Magita, the Wai Sesum Santo Lipsakino. None of Kakibno, Wafum the Tarabamatam, the Mamadu Hadavasana. Aina Mamon Hakipse, Salo, Karigumana Mahapuyan, Shibataragadi, Karigumana Mahaka, Leminabamatam, the Wagon Habitaragadi, Salo Haduna in the Mahapum Pompasidogi, Tato Kibani, Madri Dena, Adukimatum de Kamatori, Madura Mamadu Hadavasana. Kamaito Nigini whom Nigi Matung the Mahak again out Tuna Mapi or Rota, La Hajaredana. Madu Matung the Queni Hongedana. Mother Masiduna had a Livasana Tanza Sari Matamadra Mahak say, not to the Loban Pavanini. Mihang say Mahana Masai Makong the singing and Yansen Jamanare. Mother Makima Madonna had a Livasana, Kang Kangeso. Maki Marabok say, Ya the Toini, Mother Mahasuki and Tartuna, can you chin and Naiduna? Madu then so a call yam see Mafum Sedaki told her of Chinu Sam the Sara we had in a Saki. Mother would do some look on a Madonna. Kind of danceable Matayam Savazala. Mother Mahakima Madonna. Then Captain Riga Canapazalo. Mother di Matangis and the night when overflowing was his Tom Nakanda, Gosing Joe Amazon, Serena Pamda, letting him Matamadura Mapumaduda. Mr. Chion Lai, Adugumala, I was saying around the Union Mataduna Levanina. Yam Ingsu Hangela Haduna, Jangapomatam, the city from the Matamda, Mark Complex Hanky, Amazon Chabla Leptuna, Seri Buyan Ramley. Mother di Serena Mahasabukano had an Hanky, Madura Gosing Juna had a Mapam Segi but learning, Adugumana Mapam Stella Riba, position a civil union money. Mother Mr. Chion Joe, I say Market but learning, Aduga Mingna Chion Kawi had a key. Mother di Somakanda Gosing Joe Amazon Mr. John Tolly, Aduga Makoni Warisani, Aduga Mr. John had a listener. None of Mahabu Mapam said a Pudu like Pacific Karikinomi, Makakaito Haribano. Mother Gosing Juna had a listener. I see a Pavami with another one or none high kibdo, Nangi or Hissing a door. Ilamanapsu Hena Pavazani. Mother Mr. John had a listener. None the Kurum Kandaki, I know was acquisition with Subataribano. Mother Mr. John had a listener. Young I hope you told you about a boxing a quick business thing and say illegal way have a Kangi Aduga. No, Lieutenant Chusulgang so, why is another business as a kid till Tono Kibanatro? Mother Sumna Kanda Gosing Juna had a listener. So Sulking the so Quina Pashata Ham defeated with the Yaroi. Other Kuriguba Mahasilated with the Pashapuno Singasi and Wonder in a Pibiabra. Mother Mr. Juna had a listener. Pine Adu Wado with Taragadi. Nang Masiwa from Singasi and one Natana happy Adabro. Adonang Macaplan Kaito Ribano. Mother Gosing Juna had a listener. Quite the Ihana Quinet or whatever say. Series say Region Yok Haven a pass the Gitwana, Tamdaway.
ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯔꯤꯕꯨ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯊꯥꯈ꯭ꯔꯛꯀꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯥꯟꯅ ꯈꯥꯝꯗꯕ ꯌꯥꯔꯣꯏꯅꯦ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯒꯨꯁꯤꯡꯖꯨꯒ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯟ ꯑꯃꯁꯨꯡ ꯒꯨꯁꯤꯡꯖꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯗꯦꯟꯅ ꯒꯨꯁꯤꯡꯖꯨꯗ ꯁꯦꯔꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪ ꯑꯩꯉꯣꯟꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕꯗꯤ ꯉꯥꯡꯉꯅꯨ ꯅꯪ ꯍꯣꯇꯦꯜꯒꯤ ꯂꯣꯕꯤꯗꯨꯗ ꯃꯍꯥꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕꯗ ꯑꯩ ꯎꯈ꯭ꯔꯕꯅꯤ ꯃꯗꯨ ꯒꯨꯁꯤꯡꯖꯨꯅ ꯈꯪ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯗꯧꯕꯩ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯒꯨꯁꯤꯡꯖꯨꯗ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯗꯤꯕꯤꯖꯟ 11ꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯗꯤꯕꯤꯖꯟ 11ꯗꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ ꯂꯣꯟꯅ ꯊꯨꯝꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯒꯨꯁꯤꯡꯖꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯟꯅ ꯊꯨꯝꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯀꯥꯎꯕꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯔꯤꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯃꯁꯨꯝꯅ ꯍꯥꯏꯒꯅꯤ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯅꯪꯗꯤ ꯃꯍꯥꯛꯄꯨ ꯀꯩꯒꯤꯗꯃꯛꯇ ꯔꯤꯄꯣꯔꯠ ꯇꯧꯗꯣꯔꯤꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥꯗꯣ ꯗꯁꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯕꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯍꯥꯛ ꯑꯁꯤ ꯗꯁꯥ ꯇꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯇꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯋꯥ ꯁꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯥ ꯗꯁꯥ ꯇꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯦꯔꯥ ꯑꯩꯅ ꯈꯪꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯈꯪꯂꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯦꯟꯅ ꯆꯠꯈ꯭ꯔꯒꯦ ꯇꯧꯕ ꯃꯇꯝꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯝꯇ ꯉꯥꯏꯈꯣ ꯃꯗꯨ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯔꯤꯄꯣꯔꯠ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯇ ꯇꯥꯕꯤꯈꯣ ꯅꯪꯅ ꯖꯨꯟ ꯁꯦꯔꯤ ꯑꯃꯁꯨꯡ ꯔꯤ ꯖꯣꯡ ꯍ꯭ꯌꯣꯛ ꯑꯁꯤ ꯈꯥꯏꯗꯣꯛꯄ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯀꯥꯏꯅꯍꯟꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯀꯣꯝꯔꯦꯗ ꯃꯗꯨ ꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒ ꯑꯩꯒꯕꯨ ꯀꯣꯝꯔꯦꯗ ꯑꯣꯏꯕ꯭ꯔꯥꯅꯦ ꯅꯪꯒ ꯑꯩꯒ ꯅꯣꯡ ꯅꯤꯅꯤꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯀꯣꯝꯔꯦꯗꯀ ꯀꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏꯗꯒꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯗꯒꯤ ꯏꯪꯅ ꯇꯞꯅ ꯇꯧꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯥꯏꯕ ꯂꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯜꯂꯛꯀꯅꯤ ꯈꯜꯂꯗꯨꯅ 5 4 3 2 1 ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯗꯦꯟ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯗꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯔꯛꯇꯨꯅ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯔꯥꯏꯕ ꯄ꯭ꯂꯥꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯁꯤꯡꯖꯨꯁꯨ ꯃꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯦꯟ ꯑꯗꯨꯅ ꯗꯣꯛꯇꯔ ꯀꯦꯃꯔꯨꯟꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯔꯤꯛꯀꯤꯗꯃꯛꯇ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯔꯛꯈꯤ ꯃꯗꯨ ꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯁꯨ ꯄꯤꯌꯣꯡꯌꯦꯡꯗ ꯆꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯟꯅꯕ ꯈꯔ ꯂꯧꯗ꯭ꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯧꯔꯦ ꯅꯔꯁꯅ ꯐꯃꯨꯡ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯔꯁ ꯑꯗꯨꯅ ꯃꯥꯗꯤ ꯉꯁꯤ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯦꯅ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒꯤ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯕ꯭ꯔꯥ ꯑꯁꯨꯛ ꯌꯥꯝ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯃꯁꯤꯒꯤ ꯐꯦꯚꯔ ꯑꯁꯤ ꯂꯧꯗ ꯌꯥꯗꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯦꯞꯇꯦꯟ ꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁꯔꯖꯔꯤ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨ ꯂꯃꯟ ꯁꯤꯡꯕ ꯇꯥꯕꯅꯤꯅꯦ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯇꯥꯕ ꯃꯇꯝꯗ ꯃꯣꯟꯖꯅꯝ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯂꯣꯟꯅ ꯚꯤꯂꯥ ꯑꯃ ꯁꯥꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯊꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔꯒꯤ ꯊꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯦꯡꯂꯗꯨꯅ ꯗꯤꯇꯦꯛ ꯇꯧꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤꯒꯨꯝꯕ ꯚꯤꯂꯥ ꯀꯌꯥ ꯃꯔꯨꯝꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜ ꯕꯤꯜꯗꯤꯡꯁꯤꯡ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯥ ꯄꯥꯋꯔ ꯂꯥꯏꯟ ꯑꯃꯁꯨ ꯄꯤꯕꯅꯤ ꯁꯤꯒꯨꯝꯕ ꯚꯤꯂꯥꯁꯤꯡꯗ ꯄꯨꯔꯤꯕ ꯃꯩꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯕ ꯃꯩꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯃꯩ ꯃꯨꯠꯄ ꯅꯥꯏꯗꯦ ꯑꯗꯨꯒ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯦꯡꯕꯤꯌꯨ ꯅꯝꯕꯔ 39 ꯅꯝꯕꯔ 39 ꯅꯝꯕꯔ 30 ꯃꯁꯤꯗ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯂꯥꯏꯟ 3 ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯥꯏꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯠ ꯒꯥꯔꯗ ꯄꯣꯁꯠꯀ ꯁꯝꯅꯔꯤꯕꯅꯤ ꯖꯪꯒꯜꯂꯣꯝꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯝꯕꯔ 30 ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯔꯤꯁꯨ ꯃꯩꯒꯤ ꯂꯥꯏꯟ ꯑꯗꯨꯕꯨ ꯊꯤꯔꯗꯨꯅ ꯁꯦꯂꯤꯅ ꯂꯩꯔꯤꯕ ꯒꯨꯁꯤꯡꯖꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯂꯤꯅ ꯒꯨꯁꯤꯡꯖꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯍꯣꯇꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜꯒꯤ ꯀꯥꯗꯨꯗ ꯀꯦꯞꯇꯦꯟ ꯔꯤꯅ ꯕꯒꯤꯡ ꯗꯤꯚꯥꯏꯁ ꯀꯌꯥꯃꯔꯨꯝ ꯂꯧꯊꯣꯔꯛꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯒꯨꯁꯤꯡꯖꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯕꯒꯤꯡ ꯗꯤꯚꯥꯏꯁ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯀꯦꯞꯇꯦꯟ ꯔꯤꯅ ꯊꯤꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯊꯤꯔꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯒꯤꯡ ꯗꯤꯚꯥꯏꯁ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯆꯟꯗꯅ ꯕꯒꯤꯡ ꯗꯤꯚꯥꯏꯁꯁꯤꯡ ꯑꯗꯨ ꯒꯨꯁꯤꯡꯖꯨꯒꯤ ꯃꯃꯥꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ
ꯃꯗꯨ ꯃꯤꯁꯇꯔ ꯆꯤꯌꯣꯅ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯨꯁꯤꯡꯗꯨꯅ ꯃꯁꯤꯗꯤ ꯀꯩꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯃꯗꯨꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯕꯒꯤꯡ ꯗꯤꯚꯥꯏꯁ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯤꯌꯣꯡꯌꯦꯡꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯨꯝꯕ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯈꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯖꯒꯥꯁꯨ ꯑꯣꯏꯕꯅꯤꯅ ꯐꯖꯩ ꯍꯥꯏꯗꯨꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯕꯒꯤꯡ ꯗꯤꯚꯥꯏꯁ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅꯕꯨ ꯈꯟꯕ ꯌꯥꯕ꯭ꯔꯅꯦ ꯑꯗꯣ ꯅꯪꯒꯤ ꯀꯥꯗꯁꯨ ꯆꯦꯛ ꯇꯧꯔꯥ ꯍꯥꯏꯗꯨꯅ ꯒꯨꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯅꯤ ꯑꯩꯒꯤꯗꯤ ꯇꯧꯔꯅꯨ ꯑꯗꯣ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯗꯨ ꯁꯦꯔꯤꯅ ꯋꯥꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯔꯤꯗ ꯒꯨꯁꯤꯡꯗꯨꯅ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯁꯦꯔꯤꯅ ꯄꯣꯊꯥꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯅꯤꯅ ꯃꯤꯇꯤꯡ ꯑꯃꯗꯤ ꯇꯧꯁꯤꯗꯅ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯒꯤ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯎ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯃꯇꯧ ꯀꯔꯝꯅ ꯊꯥꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯣ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕꯁꯤꯕꯨ ꯂꯩꯕꯥꯛꯇ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯁꯃꯨꯗ꯭ꯔꯗ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯆꯠꯇꯣꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟꯁꯨ ꯈꯨꯠꯊꯥꯡꯒꯠꯂꯤ ꯃꯗꯨꯗ ꯁꯦꯔꯤꯅ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯅꯤ ꯃꯗꯨꯕꯨ ꯕꯣꯠ ꯇꯨ ꯕꯣꯠ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨ ꯍꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯉꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯣꯠ ꯇꯨ ꯕꯣꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯣꯠ ꯃꯆꯥ ꯑꯃꯗꯒꯤ ꯕꯣꯠ ꯑꯆꯧꯕ ꯑꯃꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯇꯔꯗ ꯆꯠꯄꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯇꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯍꯥꯖ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯗꯨ ꯊꯤꯡꯗꯨꯅ ꯀꯅꯥꯝ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ ꯃꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯁꯇꯔ ꯆꯤꯌꯣꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯍꯧꯖꯤꯛ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯗꯔ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯂꯤꯗꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁꯇꯔ ꯆꯤꯌꯣꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅꯁꯨ ꯌꯥꯝꯅ ꯈꯪꯉꯝꯃꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯅꯧꯕ ꯆꯤꯞ ꯀꯣꯁꯠ ꯒꯥꯔꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯑꯗꯨꯒ ꯃꯥꯗꯤ ꯐꯣꯟ ꯀꯥꯔꯗ ꯐꯥꯎꯕ ꯂꯧꯕ ꯌꯥꯗꯕꯅꯤ ꯃꯗꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯂꯤ ꯑꯗꯨꯒ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄ꯭ꯂꯥꯟꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯒꯨꯠꯁꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯂꯝꯕꯤꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯒꯗꯕ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯝꯅ ꯄꯣꯊꯥꯍꯜꯂꯗꯨꯅ ꯕꯤꯖꯤꯅꯦꯁ ꯀ꯭ꯂꯥꯁꯇ ꯌꯨꯝꯗ ꯄꯨꯗꯣꯔꯤꯕꯅꯤ ꯑꯗꯨꯁꯨ ꯔꯤꯛꯁ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯃꯗꯨꯗꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯒꯨꯠꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯂꯩꯔꯤꯁꯤని ꯅꯪ ꯈꯪꯗ꯭ꯔꯣ ꯑꯩꯁꯦ ꯐꯣꯔꯦꯅꯔꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯥꯁꯄꯣꯔꯠ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯑꯜꯕꯔꯇꯣ ꯒꯨ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤꯕꯁꯤꯅꯤ ꯃꯗꯨ ꯁꯦꯔꯤꯅ ꯑꯗꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯁꯦꯟꯖꯨꯡꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯑꯩꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯜꯍꯜꯂꯒ ꯂꯣꯏꯔꯒ ꯇꯧꯔꯒꯦ ꯅꯪ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯨꯠꯁꯤꯡꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯇꯥꯔꯦꯗꯅ ꯃꯗꯨ ꯃꯤꯁꯇꯔ ꯆꯣꯟꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯗꯨ ꯁꯦꯔꯤꯅ ꯑꯜꯕꯔꯇꯣ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯃꯗꯨ ꯒꯨꯠꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯥꯟꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯦꯝꯕꯦꯁꯤꯗꯒꯤ ꯅꯪꯒꯤ ꯑꯅꯧꯕ ꯄꯥꯁꯄꯣꯔꯠ ꯑꯃ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯪ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯌꯨꯟ ꯁꯦꯔꯤ ꯑꯣꯏꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯑꯜꯕꯔꯇꯣ ꯒꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯗꯨꯅ ꯑꯩꯒ ꯄ꯭ꯂꯦꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯣꯡꯉꯒ ꯆꯠꯀꯗꯕꯅꯤ ꯃꯗꯨ ꯃꯤꯁꯇꯔ ꯆꯣꯟꯅ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯔꯤꯅꯦ ꯃꯗꯨ ꯁꯦꯔꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯃꯗꯨ ꯌꯥꯔꯣꯏꯗ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯁꯤ ꯐꯦꯛ ꯃꯦꯔꯦꯖꯂ ꯃꯗ ꯒꯨꯁꯨꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩ ꯉꯁꯤ ꯃꯄꯥꯟꯗ ꯆꯠꯂꯨꯔꯤꯕꯗꯨ ꯁꯤ ꯌꯦꯡꯉꯨ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯃꯛꯅꯤ ꯄꯥꯝꯂꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯁꯨ ꯐꯦꯛ ꯃꯦꯔꯦꯖꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯁꯦꯔꯤꯒꯗꯤ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯆꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯒꯤ ꯃꯃꯥꯗꯣ ꯂꯩ ꯗꯦꯟꯒꯤ ꯃꯃꯥꯗꯣ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯌꯨ ꯊꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯊꯛꯄꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯌꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯋꯥꯔꯤꯕ꯭ꯔꯣ ꯑꯩꯁꯦ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨ ꯑꯗꯨ ꯍꯩꯖꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯟꯒꯤ ꯃꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯨ ꯄꯤꯊꯛꯂꯗꯨꯅ ꯃꯈꯣꯏꯗꯒꯤ ꯀꯦꯞꯇꯦꯟ ꯋꯤ ꯑꯃꯁꯨꯡ ꯁꯦꯔꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯟꯗꯨꯟꯗ ꯌꯨ ꯄꯤꯊꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯍꯩ ꯃꯍꯤ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯩ ꯃꯍꯤ ꯊꯛꯆꯔꯝꯃꯤ ꯃꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏꯅꯦ ꯅꯪꯒꯤ ꯀꯦꯞꯇꯦꯟꯔꯤꯗꯨꯁꯨ ꯈꯔ ꯊꯤꯕ ꯑꯃꯁꯨꯡ ꯁꯛ ꯏꯇꯥ ꯇꯥꯈꯠꯄ ꯅꯨꯄꯥꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯍꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯛꯇꯤ ꯁꯥꯖꯟ ꯄꯤꯌꯣꯁꯤ ꯌꯨ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
ꯃꯍꯥꯛꯁꯤꯗꯤ ꯂꯝꯆꯠ ꯁꯥꯖꯠꯄꯗꯤ ꯐꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯇꯤꯅꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯤ ꯃꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯈꯪꯏ ꯃꯗꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯍꯥꯛ ꯄꯥꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯥꯃꯛꯁꯨ ꯈꯪꯖꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯁꯥꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯁꯥꯔꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯎꯅ ꯃꯥꯁꯇꯔ ꯁꯥꯖꯟ ꯄꯤꯌꯣ ꯃꯗꯨꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯕꯨ ꯑꯁꯣꯏꯕ ꯀꯩ ꯉꯥꯡꯈ꯭ꯔꯒꯦ ꯃꯗꯨꯒꯤ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯇꯟꯖꯥꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯁꯥꯖꯟ ꯄꯤꯌꯣ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯝꯕ ꯌꯥꯔꯅꯤ ꯈꯜꯗꯨꯅ ꯃꯥꯁꯇꯔ ꯁꯥꯖꯟ ꯄꯤꯌꯣ ꯑꯩꯁꯤ ꯃꯤ ꯑꯇꯩꯒ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨ ꯐꯖꯅ ꯊꯛꯃꯤꯟꯅꯁꯤꯅ ꯃꯗ ꯁꯥꯖꯟ ꯄꯤꯌꯣꯅ ꯑꯩ ꯃꯗꯨꯗꯤ ꯇꯧꯕ ꯌꯥꯔꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯛꯄꯗꯤ ꯂꯦꯞꯄꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯔꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯆꯦ ꯆꯥꯡ ꯀꯌꯥꯃꯔꯨꯝ ꯒꯨꯁꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯃꯍꯥꯛ ꯄꯥꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯈꯤ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯨꯁꯤꯡꯗꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯒꯨꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯏꯞꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯈꯤ ꯄꯥꯔꯇꯤ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯦꯔꯤꯅ ꯈ꯭ꯔꯤꯁꯃꯥꯁ ꯏꯞꯁꯨ ꯌꯥꯎꯔꯛꯇꯕ ꯑꯗꯨꯒ ꯃꯥ ꯌꯥꯝ ꯐꯖꯩꯅꯦ ꯎꯟꯁꯨ ꯇꯥꯔꯤꯅꯦ ꯁꯦꯔꯤꯁꯨ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯨꯝ ꯑꯗꯨꯕꯨ ꯉꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯇꯨꯃꯤꯟꯅ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯏꯕ ꯑꯗꯨꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯁꯤꯡꯖꯨꯁꯨ ꯁꯦꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯌꯨ ꯀꯌꯥꯃꯔꯨꯝꯁꯨ ꯁꯦꯝꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯔꯤꯅ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯦ ꯕꯣꯏꯂꯥꯕꯦꯁ ꯄꯥꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯁꯣꯏꯕꯤꯅꯨ ꯕ꯭ꯂꯥꯡꯁꯨ ꯄꯥꯝꯕꯗꯥꯏ ꯃꯐꯝ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯡ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯦꯔꯤꯅ ꯎꯖꯔꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯋꯤꯒꯤ ꯇ꯭ꯔꯨꯞꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯀꯣꯡꯒ꯭ꯔꯦꯡ ꯆꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯆꯥꯅ ꯑꯩꯗꯤ ꯑꯇꯥꯡꯕ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯑꯇꯥꯡꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯃꯁꯨꯡ ꯌꯨꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯒꯨꯁꯤꯡꯖꯨꯅ ꯃꯍꯥꯛꯄꯨ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯁꯦꯔꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯐꯝꯈꯤ ꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯊꯛꯂꯕ ꯃꯇꯨꯡꯗ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯗꯕꯁꯨ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯁꯦꯔꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯈꯇꯛ ꯇꯧꯔꯦ ꯃꯗꯨ ꯒꯨꯁꯤꯡꯖꯨꯅ ꯑꯩꯅꯗꯤ ꯃꯈꯣꯏꯗ ꯑꯐꯕ ꯋꯥꯏꯟ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯅꯤꯅꯦ ꯑꯇꯣꯞꯄ ꯕꯣꯇꯜ ꯑꯃ ꯍꯥꯡꯁꯤꯔꯥ ꯌꯥꯅꯤꯗ ꯍꯪꯉꯛꯑꯣꯅꯨ ꯑꯩ ꯉꯁꯤ ꯊꯛꯁꯨ ꯊꯛꯅꯤꯡꯗꯦꯗ ꯃꯗꯨꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯈꯟꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯆꯦꯗ ꯁꯣꯏ ꯇꯧꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯐꯖꯅ ꯇꯧꯕꯗꯤ ꯐꯩ ꯃꯐꯝ ꯑꯁꯤꯗ ꯋꯦꯗꯤꯡ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯋꯦꯗꯤꯡ ꯐꯣꯇꯣꯗꯤ ꯇꯧꯕ ꯁꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯋꯦꯗꯤꯡ ꯔꯤꯡ ꯌꯥꯎꯗꯅ ꯂꯨꯍꯣꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦ ꯃꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯦꯔꯤꯅ ꯃꯁꯤꯗꯤ ꯀꯩꯅꯣ ꯃꯗꯨ ꯒꯨꯁꯤꯡꯖꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯅꯉꯣꯟꯗꯗꯤ ꯈꯤꯇꯪ ꯍꯩꯅꯗꯕꯗꯤ ꯐꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯦꯟꯗꯜꯁꯨ ꯌꯥꯎꯔꯤ ꯋꯥꯏꯟꯁꯨ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯤꯁꯤ ꯆꯍꯤ 7 ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤꯁꯦ ꯄꯨꯟꯅ ꯇꯤꯜꯂꯔꯦꯗꯅ ꯃꯗ ꯁꯦꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜꯒ ꯑꯣꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯁꯨ ꯑꯣꯏꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯁꯦꯡꯕ ꯃꯥꯟꯕ ꯇꯥꯔꯦ ꯃꯗꯨꯗ ꯒꯨꯁꯤꯡꯖꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ꯭ꯔꯅꯦ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯨꯁꯤꯡꯖꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯨꯒꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯑꯩꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯁꯨ ꯚꯥꯞ ꯇꯥꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯅꯪꯁꯨ ꯇꯥꯟꯖꯥꯗꯨꯅ ꯅꯊꯟꯗ ꯉꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯀꯤꯈꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯏꯃꯣꯁꯟ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯏꯃꯣꯁꯟꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯦꯛ ꯉꯥꯛꯇꯅꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯇ ꯀꯨꯜꯂꯗꯨꯅ ꯍꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯔꯤꯗ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯁꯤꯕꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯔꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨ ꯀꯦꯃꯦꯔꯥꯁꯨ ꯀꯌꯥꯃꯔꯨꯝ ꯈꯤꯟꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤꯒꯤ ꯃꯩ ꯑꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯋꯤꯁꯨ ꯐ꯭ꯌꯨꯁ ꯂꯩꯕ ꯖꯒꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯐ꯭ꯌꯨꯁ ꯑꯗꯨ ꯆꯠꯂꯗꯨꯅ ꯃꯩ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯍꯟꯈꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯁꯤꯡꯖꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯤꯗꯤ ꯃꯨꯠꯇꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯨꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ
Mother Serena, she does my prize of what the terrible matam of gossing Duna. Kailo, signed the Mamuti Hydra Hinabanine. Aduga Kaino some notorice. Matosuna gossing you so Mr. John Koduna, Mapamodri Tolaki. Mother Mapamodri security singer the so wearing Yadabra Hydra. Makosum Mapamadra, Quichin Janet Rolemli. Captain Redactor Mapamadra, security singer the bo, so much of Pudavoroke. Madu the mouse of Matamatang Janatana Mapamadra river, security singer the bo, Taptana Putarami. Madu the Captain Emerson Mapamadra river, security singer the Punabi Mongado. Seri Emerson, Gosing Yusu, Yandur Ramli, Amazon Mahati Yamanga Pahdo Cray. But Serena, John Hoti Mapamsakadori Haduna, Martin up to Yangami. But Serena Masibung of Mahati Hospital, Lepam Tota Hydra Mahati Yana Pakatuna. Serena, Captain with the Yamna Pakapagi me and Luna Yangami. Tobudu Sonaka Captain Riso, Mapam with the lady missing a Punabadi, Tungli Blip Kide. Seri Pakalatana Mapamadri Toketorami, Adabu, Gusing Yunamapo Kamaduna had a liberty. Serena Katabu Celibano. Carino Nana Pamse, Makalina Chapa Palm Libra, Mahaka Mapamasida, North Korea the Labor Palm Libra. Notre Gana Mahapo, Shoulder Puba Palm Libra. South Korea the Pugaribro, Nana Calypsocano. Nangoda in a Halibo Hangsing as a gay Pocum Amatalita Vanatra. Seri. Nana told you about Tavagado, Matuchamloy, Tongo Hangano. Mother, Gusing Yuna Makata, don't have a liberty. Mahana Nangasibuta sing the Sina, South the Tavangam when he had an Kanchabra. Ma was about my Tiduna Lafanatro, often the terrible Madame the Serena, none of my given that Hagano. Masum Haking Gamzabitadan Hona Kivani. I know Salwe had as a kitabani. Adam would also acquire a topa lamiba, a topa pamba yamatiri. Mother Gusing Juna Lipisan, Parine Nana Haido, Jummy Hadro Kalagi. Nakoi say a topa lambi, a topa pamba yamatiri Hadro Kalasine. Tobudu Madugi Tundu or Kadava, consequences singado Havidi, Paul Singado Kanana, Loduri, Kari Polo Hizadra, Serena Hoki, Mother of Gusing Yuna, Equinese, North Koreani. Karigumadana Mapomas Reza Kepataragadi, Ri Jong Hok Che, Kudong Tibanang Duribani. Nang Madu Karamna, Suyano Tazana Hibangam Libno Hydra, Serena Hoki. Nang Dilmudi Kamanatra, Mangase, Ri Jong Yoki, longer than a penny. Mother Serena, nang the Madu Nupito Matokaram the Kangiba. Mother Gusing United Libasna. Matugin Pidunane, no queening Madame the Luina Kangi. Man and gay. I say, well, identity sing as his to Luina Kangapani City. Man had a livasana. Captain Vina, Nango Mapoma Setagi, Sure the Tava say, Talu had an high kibani. Other man and Nango Pangani had no so high kibani. Other Karigumba Mana Sunato Wataragadi. Read young hockey pussy, he said. Ganatra Kanbangamaroi, Mark Soid and Sigani. Mark was Soid and Happy Kini. Popum Tarabo Matam the Somlakanda, Seri Kapsavanatan Oparakide, Madurigidi. Gusing to Nara Livasi. Pumna Moxing as a Apabang at the Tonba Pam Bataragadinang, Mahapukau Toko. Pumna Moxing as a Hanagumna Mokore Dabani. No Sunangi Sanchada, Adogam House of Market Sanchada Ledger Dabani. So Makana Captain Emerson Mapoma the River Security Sing Adogam Haka Punabasu Leblam Day. Mapoma the River Security Sing Ado Captain Vina Luna Putat K, Makosu Mapoma to the Pope Luduna, Tata Lemli, Madidi Mapoma to the City Tole, Amazon City Amazon Captain Unarame.